ꯃꯩꯇꯩꯒꯤ ꯃꯥꯡꯈꯤꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯀꯤꯒꯤ ꯍꯛꯆꯥꯡ ꯊꯤꯕ ꯌꯥꯔꯣꯏ꯫ ꯃꯩꯇꯩꯒꯤ ꯃꯥꯡꯈꯤꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯀꯤꯒꯤ ꯑꯁꯤꯕ ꯊꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯏꯊꯝꯈꯨꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯃꯤꯌꯥꯝꯒꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯦ 18ꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯕ ꯂꯥꯛꯄꯗ ꯀꯨꯀꯤ ꯑꯃ ꯂꯥꯏꯈꯣꯡ ꯚꯤꯂꯦꯖ ꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯏꯊꯝꯈꯨꯜꯒꯤ ꯌꯨꯝ 15ꯔꯣꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏ ꯃꯁꯦꯜ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯕ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯊꯧꯗꯣꯛ ꯑꯃꯗ ꯁꯤꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯃ ꯃꯈꯣꯏꯅ ꯐꯨꯝꯂꯝꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯃꯗꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯤꯕ ꯂꯥꯛꯄꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯪꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯍꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯅꯤꯡꯕ ꯀꯥꯏꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯉꯁꯤ ꯏꯊꯝ ꯑꯃꯁꯨꯡ ꯂꯥꯏꯈꯣꯡꯒꯤ ꯖꯒꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯤꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏ ꯀꯌꯥ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯛꯆꯥꯡ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯨꯊꯣꯛꯄꯤꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯠꯇ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯤꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫